ngasi channel asina mayamgi mafamda anouba topic amakak mayamna toina thengnabiba mayamgi pukning wakhalgi oiba mental tension gi horakpham haibasigi matangda channel asina mayamda karigumba khara thamjari meeoibagi wakhalda awaba puba mental tension oirakpagi maru oiba horakpham maram amadi meeoibagi leifam safam environment ka yamna mari leinei shaharda leiba meeoisingi pukning wakhal haksangi phibam yamna charangnei wakhal leitade mental tension and stress level wangna lei mental tension and stress wangna leiba misingdi chaba tumba ningthijana yade chikpa naba chokthaba hakchangda yamna oigalli chaba tumba ningthijana yadaba maramna chakhauda stomach ulcer gi laina nahalli blood pressure amadi heart problem kaya amasu thogalli mental tension and stress level wangna matam guina leiragadi anaba mi adu angawba mi ama oiba yai angawba mioi ama oikragadi meeoiba ama oina hingbagi magul leitre shahargi meoi ayamba life challenge oi khudam kharadi sel thungi phibam phagatnaba hotnaba financial gain awang bathaki pham post and position academic excellence oinaba hotnaba amadi maming leiba sinfam professional job painaba hotnaba asina chingbani masina takpadi shahargi punsi marel asi life busy and life challenge oiba maramna stress level normal lagi hena wangi khunganga leiba mioi singdi hingbada life challenge kaya hen leite sananaba chinjak setnanaba firol amadi leifam leiraga samna hekta hingba punsi marelni samna hingba lifestyle oiba maramna mental tension and stress level yamna nemba phibamda lei mana masing achamba chinjak chabana pukning wakhalgi stress level nemhalli laina tina kayada kisu ngakthokpa ngamhalli mayai kaba chinjak sa yu churup thakpa drug tablet sizinaba miyo singdi stress level aduki matik wangna lei laina tina kayada gisu ngakthokpa ngamde khunganga leiba lawmi singdi nomagi sufam thokpa thabak suba safam thokpa saba tumpham thokpa tumba hakchangda pothaba ngambana makoigi mental stress leite lifestyle da stressful oide miyangba tinaba yadaba mi hybadi socially isolated person ayamba makoigi pukning wakhal leitadaba amadi makoigi angawbagi haksangi fibam adu layengba ngamdrabana makoigi mapunsi telhalli laina naduna nandana sigalli maramsing asidagi stressful oiba lifestyle thadoknaba honaba tai meeoibagi punsi khudingmak stress lei adubu meoi kharadi stress level khangba ngambagi tolerance power lei haibadi khangba ngambagi pangal thongna lei mi khenabagi matungina tolerance power su khenai churup biri yu thakpa mit masalagi sa chaba cha coffee yamna toina thakpa thum yamna ka hena chabana stomach ulcer hypertension gi laina na halli maram asina churu biri yu drug and tablet sijinabagi habit thadokpana khwaidagi fai masiga loinena hairiba nishagi oiba posak sing chadaba sijinadaba holi oiba marup mapang tinna loinabana hena fai mental tension and stress kuina leiraktuna ngauksatnaduna chatpa horoklaba mioi ama lainingba mi haibadi devotee ama oikhibagi asengba wari ama lei Mr. Zol BSc engineering pass tawba mioi amani mahakna ahanbada Delhi Indianda gi shahar the best foreign farm amada thabak tawi ahanbada mahaki farm sector adugi quality leiba pothok yamna puthokpa amadi farm sector aduda government na sel yam thadaba maramna Mr. John gi talab ningthijana phangbatna tana mahaki chathok
ꯆꯠꯁꯤꯟꯒꯤꯗꯃꯛꯇ ꯃꯣꯇꯣꯔ ꯀꯥꯔ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯃꯤꯁꯇꯔ ꯖꯣꯟ ꯏꯅꯥꯛ ꯈꯨꯟꯕ ꯏꯟꯖꯤꯅꯤꯌꯔ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯅꯤꯁꯨ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜꯗ ꯊꯥꯗꯨꯅ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯁꯇꯔ ꯖꯣꯟꯒꯤ ꯅꯨꯄꯤꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯁꯅꯥ ꯂꯨꯄꯥ ꯗꯥꯏꯃꯟ ꯑꯀꯦ ꯑꯃꯧꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗꯨꯅꯇ ꯂꯩ꯫ ꯆꯍꯤ ꯈꯔꯗꯤ ꯃꯤꯁꯇꯔ ꯖꯣꯟꯒꯤ ꯏꯃꯨꯡ ꯏꯅꯥꯛ ꯈꯨꯟꯕ ꯀ꯭ꯂꯥꯁ 1ꯒꯤ ꯏꯃꯨꯡ ꯑꯣꯏꯔꯦ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯌꯥꯑꯣꯟ ꯑꯉꯛꯄꯅꯤ꯫ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯒꯕꯔꯃꯦꯟ ꯂꯥꯛꯄ ꯑꯃꯗꯤ ꯒꯕꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯗ ꯑꯍꯣꯡꯕ ꯂꯥꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯐꯥꯔꯝ ꯁꯦꯛꯇꯔ ꯑꯁꯤꯗ ꯒꯕꯔꯃꯦꯟꯅ ꯁꯦꯜ ꯊꯥꯗꯔꯛꯇꯕ ꯑꯃꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯄꯣꯠꯊꯣꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯞꯅ ꯇꯞꯅ ꯃꯔꯥꯏ ꯆꯥꯏꯊꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯣꯐꯤꯁꯔ ꯈꯔ ꯌꯥꯎꯅ ꯁꯤꯟꯃꯤꯁꯤꯡꯒꯤ ꯇꯂꯕ ꯄꯤꯕ ꯐꯥꯎꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯁꯇꯔ ꯖꯣꯟ ꯁꯦꯛꯇꯔ ꯐꯥꯔꯝ ꯑꯁꯤꯗꯒꯤ ꯊꯕꯛ ꯇꯣꯛꯇꯨꯅ ꯆꯍꯤ ꯑꯃ ꯀꯔꯤꯃꯠꯇ ꯇꯧꯗꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯖꯣꯟ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨ ꯅꯥꯔꯦ꯫ ꯆꯍꯤ 1-2 ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯀꯥꯏꯊꯣꯛꯇꯨꯅ ꯑꯃꯗꯤ ꯀ꯭ꯔꯦꯗꯤꯠ ꯂꯣꯟꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯗꯨꯅ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔ ꯑꯃ ꯃꯦꯔꯨꯠ ꯁꯤꯇꯤꯗ ꯂꯤꯡꯈꯠꯂꯦ꯫ ꯃꯇꯝ ꯈꯔ ꯕꯤꯖꯤꯅꯦꯁ ꯇꯧꯗꯨꯅ ꯂꯩꯔꯕ ꯀꯥꯟꯗ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯀꯝꯃꯨꯅꯦꯜ ꯔꯥꯏꯑꯣꯠ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔ ꯑꯗꯨ ꯃꯩꯅ ꯄꯨꯝꯆꯥꯛ ꯆꯥꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯤꯁꯇꯔ ꯖꯣꯟꯒꯤ ꯃꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯂꯨꯄꯥ 50,000ꯒꯤ ꯁꯦꯟꯗꯣꯏ ꯄꯨꯗꯨꯅ ꯆꯠꯂꯦ꯫ ꯑꯁꯤꯒꯨꯝꯕ ꯑꯔꯨꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯊꯥꯗꯣꯛꯂꯝꯂꯒ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯔꯛꯂꯦ꯫ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯝꯕꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥ ꯊꯣꯛꯄ ꯆꯍꯤ 60ꯔꯣꯝꯒꯤ ꯑꯍꯜ ꯑꯣꯏꯕ ꯍꯅꯨꯕ ꯏꯁꯣꯔ ꯂꯥꯏꯒꯤ ꯂꯥꯏꯁꯪ ꯁꯦꯟꯅꯕ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯤꯁꯇꯔ ꯖꯣꯟꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯈꯨꯔꯥ ꯂꯥꯏꯅꯤꯡꯕ ꯑꯗꯨꯗ ꯇꯝꯈꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯅꯨꯕ ꯃꯈꯨꯔꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡ ꯏꯃꯨꯡ ꯃꯅꯨꯡ ꯀꯝꯃꯨꯅꯦꯜ ꯔꯥꯏꯑꯣꯠꯁ ꯑꯃꯗ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯋꯥꯕ ꯊꯣꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯈꯨꯔꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨꯁꯨ ꯑꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯍꯥꯏꯅ ꯃꯤꯁꯇꯔ ꯖꯣꯟꯗ ꯇꯝꯈꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯀꯥꯈꯠꯄ ꯑꯃꯨꯛꯁꯨ ꯀꯨꯝꯊꯕ ꯑꯞꯁ ꯑꯦꯟ ꯗꯥꯎꯟꯁ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯨꯔꯥꯅ ꯃꯤꯁꯇꯔ ꯖꯣꯟꯗ ꯑꯃꯨꯛꯁꯨ ꯈꯪꯍꯟꯈꯤ꯫ ꯂꯥꯏꯁꯪꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯃꯗꯤ ꯗꯤꯚꯣꯇꯤꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯊꯕꯛ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥ ꯃꯩꯁꯥꯁꯤꯡ ꯑꯗꯨ ꯍꯟꯊꯔꯦ ꯈꯥꯡꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯃꯈꯨꯔꯥꯅ ꯃꯤꯁꯇꯔ ꯖꯣꯟꯗ ꯇꯝꯈꯤ꯫ ꯃꯈꯨꯔꯥꯅ ꯃꯤꯁꯇꯔ ꯖꯣꯟꯗ ꯍꯣꯂꯤ ꯂꯥꯏꯔꯤꯛ ꯒꯤꯇꯥꯗ ꯌꯥꯎꯕ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯀꯣꯇꯦꯁꯟ ꯑꯃ ꯄꯥꯗꯨꯅ ꯇꯥꯛꯈꯤ ꯃꯗꯨꯗꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯑꯔꯖꯨꯟꯗ ꯍꯥꯏ, "ꯑꯔꯖꯨꯟ, ꯅꯪꯅ ꯇꯧꯒꯗꯕꯗꯤ ꯅꯪꯒꯤ ꯅꯊꯧ ꯊꯕꯛ ꯑꯗꯨꯇ ꯇꯧ, ꯄꯥꯡꯊꯣꯛꯎ, ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ"꯫ ꯃꯁꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯅꯁꯥꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯊꯥꯗꯣꯛꯎ, ꯅꯊꯧ ꯄꯥꯡꯊꯣꯛꯎ, ꯄꯨꯟꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯒꯤ ꯋꯤꯜꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯃꯈꯨꯔꯥꯒꯤ ꯏꯟꯁꯄꯤꯔꯦꯁꯟ ꯑꯣꯏꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯁꯪ ꯑꯗꯨꯗ ꯄꯨꯔꯛꯇꯨꯅ ꯑꯃꯗꯤ ꯗꯤꯚꯣꯇꯤꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯇꯝ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯦꯟꯈꯤ꯫ ꯃꯤꯁꯇꯔ ꯖꯣꯟꯅ ꯏꯁꯣꯔꯕꯨ ꯈꯨꯔꯨꯝꯖꯕ, ꯄ꯭ꯔꯦꯌꯔ ꯑꯦꯟ ꯐꯦꯊ, ꯊꯥꯖꯕ ꯊꯝꯕ ꯉꯝꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯥꯡꯈꯤꯕ ꯀꯌꯥ ꯑꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯂꯩꯅꯥ ꯋꯥꯈꯜ ꯂꯩꯅꯥ ꯑꯗꯨꯗꯒꯤ ꯑꯁꯨꯝꯅ ꯀꯣꯛꯍꯟꯕ ꯉꯝꯈꯤ꯫ ꯃꯦꯟꯇꯦꯜ ꯇꯦꯟꯁꯟ ꯑꯦꯟ ꯁ꯭ꯇ꯭ꯔꯦꯁ ꯏꯁꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕꯒꯤ ꯋꯤꯜ ꯄꯥꯋꯔ, ꯄꯥꯝꯕꯩ ꯑꯃꯁꯨꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕ ꯇꯥꯏ꯫ ꯄ꯭ꯔꯦꯛꯇꯤꯁ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯔꯦꯖꯤꯁꯇꯦꯟꯁ ꯑꯦꯟ ꯅꯟ ꯔꯦꯖꯤꯁꯇꯦꯟꯁ ꯍꯥꯏꯅ ꯀꯧꯏ꯫ ꯄ꯭ꯔꯦꯛꯇꯤꯁ ꯑꯁꯤꯒꯤ ꯈꯨꯗꯝ ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯌꯨ ꯉꯥꯎꯕ ꯂꯣꯀꯦꯜ ꯒꯨꯟꯗꯥ ꯑꯃ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯂꯣꯀꯦꯜ ꯒꯨꯟꯗꯥ ꯑꯃꯒꯤ ꯅꯦꯆꯔꯗꯤ ꯂꯝꯕꯤ ꯑꯆꯠ ꯑꯋꯣꯡ ꯆꯠꯄ ꯃꯤꯗ ꯂꯛꯅꯕ, ꯀꯔꯦꯝꯅꯕ ꯑꯃꯗꯤ ꯐꯨꯅ ꯆꯩꯅꯕ ꯍꯧꯕꯅꯤ꯫ ꯒꯨꯟꯗꯥ ꯑꯗꯨꯅ ꯃꯔꯝ ꯏꯔꯩ ꯂꯩꯇꯅ ꯀꯔꯦꯝꯅꯕ, ꯂꯛꯅꯕ ꯁꯣꯏꯗꯅ ꯅꯉꯣꯟꯗ ꯍꯧꯔꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯟ ꯔꯦꯖꯤꯁꯇꯦꯟꯁ ꯋꯤꯜ ꯄꯥꯋꯔꯅ ꯌꯨ ꯉꯥꯎꯕ ꯒꯨꯟꯗꯥ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯈꯟꯅ ꯆꯩꯅꯕ, ꯐꯨꯅ ꯆꯩꯅꯕ, ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯂꯣꯏ꯫ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ꯫ ꯐꯠꯇꯕ ꯃꯤꯒ ꯃꯥꯟꯅꯕ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫
Masi nattaduna nahakna local gunda aduga chap manana khana chainaba hatna sunaba mayoknaragadi madudagi matung tarakpada madu asi ana mayoknabasu yai. Nahakna local gunda aduga mayoknanaba sem sarakpa matamda nahaki hakchang hybadi organ da yauriba organic chemical adrenaline sang hena hengalatuna blood pressure amadi pulse rate wangkhalatuna hakchang punamakki singli nauri kudimak normal gi mathaudagi wangmada leirakani. Matang asidani masa yamna chawba arumba mi amadi blood pressure wangkhalatuna control tawba ngamdaduna heart attack thoktuna hek siribasi. Asigumba phibam gundaga mayoknaba resistance willpower asi thadokadabani. Khana zainaba mang takpana karimata afaba purakloi. Non resistance keep willpower mental tension and stress isadagi ngakthokjaba ngamhalli. Meeoiba khudingmak magi naha oirengagi matamda karigumba kharada maithiba phangdaba kana amata leite. Kana amana competitive examination amada fail oiba, kana amana magi professional job amadagi tolakpa natraga hiram amada hekta maithiba phanglakpa yawi. Hairiba matam kharagi oiba temporary failure oiba asina mi adu ningba kaiba frustration thokhalli. Masina hakchang wakhalda mental tension and stress lehalli. Pichibida faukhiba maming leikhiba mi khudingmak temporary failure thengnakiba ngaktani. Makhoigi khangba kanba hanba leitaba thauna aduna temporary failure adu mayoknaduna malemna masak khangnaba mioi oiba ngamlakkiba ngaktani. Punsigi ahanbada thengnaba temporary failure kudimak ahanba matamdadi ningba kaiba nungaitaba depression oi. Nungaitaba depression asi kokhange hairagadi hanba leitaba thauna repeated courage ama hapsinba mathau tai. Masigi matung tarakpada matamgi matungina nungaitaba depression adu fahanba healer ohelakani. Nungaitaba maithiba hakchangda sokhiba thaudok adudi wakhalda ningsinglakpa yai. Adum oinamak maithiba phangkiba thaudok adu wakhal hakchangda wahanba mental tension and stress pibadi ngamlaroi. Matang asida maitegi wahaida hainaba scripture ama ningsingba yai madudi lakadaba matamna nahakpu phanba ngamgani. Time is the greater healer. Asumnasu aikoina wakhal hakchangda meditation tawba yai. Madudi aihakna kanagumba amadagi natraga hiram amada maithiba phanglibasi aihak khaktang phangba natte. Aina maithiba phangliba asigumna mioi kaya amasu chap manana maithiba phanglibani haina thauna courage amma hapsillaga meditate tawragadi depression gi chaina asi fahanba ngamgani. Maithiba ama phangbada depression oi ningba kaiba khudingmak khangba kanba patience oiba mathau tai. Khangba kanba patience oiba ngamhaudragadi maithiba ningba kaiba aduna hena asauba anger oirai. Madudagi ka henba mayoknaba overreact tawrai. Madudagi isagi ngakthokjabagi pangal self control mangki. Self control mangkhrabanina khana chainaba amang ata thoklai. Problem sing adu thokrabanina solve tawba ngamdre. Thokhiba amang atagi thodok adugidamaktasu nungaitaba wakhal ama tungda poglai. Asaubana self control mangandragadi hiram case khudingmak mangle. Patient, self control and polite oibana hiram khudingmakta afaba phal phangba ngami. Meeoibagi chaba thakpagi nature amadi hingbagi lifestyle mawongi matungina wakhal santi thamba amadi punsi lifestyle amadi punsigi lifespan sangna hinganba ngami. Chaba thakpa hena sasindaba amadi moderate oiba lifestyle na wakhalda hakchangda nungaiba pi awaba arumba puhande. Kanagumba mi amagi hena sasinbagi habit ama oikhragadi maduna hakchanggi arumba hena oihalli maduna coronary atherosclerosis thokhanduna blood pressure wangkhalakduna heart attack brain stroke thokhalli. Hakchanggi arumba
ꯅꯣꯔꯃꯦꯜꯒꯤ ꯆꯥꯡꯗꯒꯤ ꯍꯦꯟꯅ ꯂꯨꯝꯂꯒꯗꯤ ꯆꯍꯤ ꯌꯥꯝꯂꯛꯄ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯍꯛꯆꯥꯡꯒꯤ ꯑꯅꯥꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯊꯣꯏꯅ ꯍꯦꯟꯅ ꯄꯨꯍꯜꯂꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯆꯍꯤ 40ꯗꯒꯤꯅ 45ꯗ ꯍꯛꯆꯥꯡꯒꯤ ꯑꯔꯨꯝꯕ ꯋꯦꯠ ꯑꯁꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯦꯟꯇ꯭ꯔꯦꯜ ꯗꯇꯥ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯕꯣꯗꯤ ꯋꯦꯠ ꯅꯣꯔꯃꯦꯜꯒꯤ ꯆꯥꯡꯒꯤ ꯀꯦꯖꯤ 12.5 ꯍꯦꯜꯂꯤꯕ ꯃꯈꯩ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕ ꯉꯝꯕꯒꯤ ꯆꯍꯤ ꯑꯗꯨꯗꯒꯤ 25% ꯀꯛꯊꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯂꯒꯗꯤ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯒꯅꯤ꯫ ꯃꯁꯥ ꯄꯥꯕ ꯃꯤꯅ ꯑꯍꯜ ꯑꯣꯏꯔꯛꯄ ꯃꯇꯝ ꯐꯥꯎꯕꯗ ꯐꯤꯖꯤꯀꯦꯜꯂꯤ ꯐꯤꯠ ꯑꯣꯏꯗꯨꯅ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯐꯤꯕꯝ ꯁꯦꯝꯕ ꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯩꯅꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯧꯖꯔꯤ꯫